पाउचेदे उइबमर उइब पाउ खराब डेट तौजरी रूसिया ने यूक्रेन की मफम क्या द नहुन ने अटैक तौखरे मफम क्या द सिविलियन सिबक रिपोर्ट लेरे रूसिया ने यूक्रेन की मफम क्या द नहुन ने अटैक सदकिबदा सिविलियन सिंग द पाक सनमेसी मिना नंगले अन रिपोर्ट क्या मन फंगदोगले रूसिया ने रॉकेट अटैक सदरखिबगी तौदुकता सिविलियन अहुम सिरे दुगा अहुम अमना सोकबा नंगले हाइरे यूक्रेन की अवांग तंगबा चोएप सिटी दे टेगा दुसा थरकेबनी आना रेजिडेंट पुलिस की चीफ ना फोंगदोगले कारगिव रेजिडेंट पुलिस की डिप्टी हेड वरिबा सारही बोविनोव ना हाइकेबदा रोगेदा दु रूसियन टेरिटोरी दगी कापला केबने तो फायर सिटी असि बॉर्डर दगी किलोमीटर चामा कुलुम लापना लाई बोलबिनोव ना फोंगना मखाता ना फोंगदोकेबदा रूसियन सिटी बोलगोरो दगी ngarang nubidag rocket mari कापला केबगी थौदोगदा रेसिडेंशियल बिल्डिंग अमा स्कूल अमदे एडमिनिस्ट्रेटिव बिल्डिंग सिंग द पानखे माथोलनी लोंग बाय अपार्टमेंट की ब्लॉक असि सरुक खरा दे मांगा ता थोकले योंगी अते अकाई मरक्तगी असि भागसंग हम दे फंगरे अदुगा सिविलियन अम असो अपन नंगले अन बोलविनोव ना फंगदोगले सामी रीजन द रूसियन रॉकेट अटैक से थरकी बतौलुकता सिविलियन अम हारके अदुगा तरियत अमना असो अपन नंगले रूसियन मोटर अमदे आर्टिलरी सिजन टाउन अमदे विलेज हम द अटैक से थरकी अना Damitro Zeviski na fangdoke Ukraine ki dongpok tangba land kan sonariba Donetsk region ki city sing dazo pongkun mari lom chup na bom top le palitana kam na badagi civilian taret chire aduga tara mari rom henban aso opan nangle haire Ukrainian troops sing nasu karang na bidang strategic stand highway da assault tawsilaki babo takto ki fangamde haina sargi haidai na fangdoke haidai na haiki bada Russian maru eba lisisans amadi बागमुड सिटी की मरकता सामनारिबा लंबी अमा कैप्चर तौबंगम खराइरे यूरोप की ख्वाइदगी चौबा न्यूक्लियर प्लांट दगी रूसिया ने यूक्रेन की अकोइबो मफम सिंग अटैक जतारगले रूसिया ने मखोई की मिसाइल सिस्टम सिंग याउन खुजु खुलाई सिंग की थंबम अमा ओइना यूरोप की ख्वाइदगी चौबा न्यूक्लियर पावर प्लांट अदु सिनरी अमसुंग यूक्रेन की अकोइबो मफम सिंग अटैक जतारी अना केप की न्यूक्लियर एजेंसी की वाफम अमन हाइग्रे खानोंफुक थंबा यूक्रेन द दानिफ्रो तुरेन द लेबा Zaporizhia nuclear plant adu Moscow na lantara khibadagi angan basaul singdagi hauna Russia ki makhada leirakre aduba madu haujisu Ukraine staff na operate tawre Russian lanmi samanga ropna ngak senduna thambaga loina phiba madu yamna sathiva oiri ana television da sandokba irai numit statement amada Ukraine ki nuclear energy gotam ki price da no haige mafam adu bukudum chaliba sing aduna missile system chauna makhoi ki machinery mafam adu da puragle amachong Danifro Turel gi atopana kana masung Nikopol territory da mafam asdagi makoina hanadagi hauna cell cap na attack daukre ana Turel adugi wang badalaiwa city adu paladuna petro kotin haige makoina nuclear plant adugi akoiwa adu so hakden na kudum chantuna leire magoi gi heavy machinery amasung khulai sing half a truck sing loina explosive sing adu Zaporizhia nuclear power plant gi lam adu da leire ana bangna haige Nuclear plant adugi territory adu thaduk tuna chathan khina na bamakoi gi madak da piriba sapu adu Madik Zadrihan International Atomic Energy Agency IAEA da pandam thamjenge da mangna haike IAEA na Russia amasung Ukraine gi marakta khal yengduna political gi lila khara sanari an mangna haike IAEA na tangai fadava maintenance ki thabagadu chathana da bamakoi na plant adu da chatpa mathau dai haike adawasi kuma khongsat ama nuclear terroristing aduna kodum chaliba do aina jaba khak to oiki when khigani ana inner gotam na law thokpa galoina rakib na khongsat do ki mayok da lepke sagon sinumite statement ama gi matungina IAEA chief Rafael Grossi na mathau ta safety security ama song safeguards ki thabak sing chathana na nuclear plant adu da chatpa maru oi haina amuka na ke housing plan adu de staff na mayok na riba sathi ba musung Singnaningai oiba film sing amsung plan adugi safety amasung security gi matangda asigumba film sing da piba safu adugi matangda mahaki ahen banungnang basing aduso mangna muka hanna chena fangdoke Russia na Ukraine de February kunga mari da landara khiba matungdagi International Atomic Energy Plant aduda chataba yengchinba ngamla khidrabane Energy na plant aduda chatuna yengsinba ngamla khidrabane Nuclear power plant adu leiriba Zaporizhia region asi Moscow gi makhadana ayamba leire amaso Moscow na ngaklau piba separatist na sahi asida Russia da yauna dabagi matang da makoina referendum ama pangthokna ba thawang tawri haina sagol sen na bita pangdokre US na Middle East thadok loi Biden
United States na kaidongnungda Middle East hadokna chaloi hani United States ki President Joe Biden na Arab leaders singi summit meeting amada wangang bada thajaba pikre namit marini gi oiba Middle East tour gi aroba khongthang goina Gulf Cooperation Council gi mefamda wangang bada Biden na wafam se phongdo ki bani Iran gi nuclear khulai pothokna da pandam ma sunglamda masina militant sing support dawdo Iran thogalibam baragasida Biden na phongdok libo wafam si yamna maru hoire Aikona Middle East hadokna chalaga China Russia natagan Iran gumba leibak na mansilho bagi thodok thogaloi Aikona isang thova niti ngakba American leadership makada hausik wariba phibam si semgot kani ada Biden haike Middle East the US forces na terrorist singi target tawba musung leibak kya da leiba basing da saitutun leibasu Joe Biden na Iraq amdi Afghanistan da landa bagi thodok matungda ahongba mu puragli ana phongdoke Lamdamasta kangfanda lansong na ba musung American landbi kya marom Sangchintu na lansong na bagi thabak dawdre masigi damakta yamla chawk thoksai hana Biden haike Summit meeting hautrge da Biden na Iraq Egypt amsung United Arab Emirates UAE gi leader singka amamta oina su unage makatarakwa atopa pawda so US na Taiwan da makal maka kaya ki military assistance pinana bagi ayawa figre US dollar million samaga sumna nifan lom gi oigada magul lairaba military technical assistance sing Taiwan da yonsina bagi ayaba US Senate Department ayaba fikre aida Hauki ve irai numita Pentagon da gi phongdorakre China na kaidong nung da Taiwan ba makhoi gi makha da thamna na bagi da makal amada gi khulai sing sinana ba pandam tham gi balaite Tawada ba democracy lekhak leiba Taiwan Island asina maijing gi saida gi masing jamlaba Lanmisingda lepta na thomji lakpana maram oidura Mahugi sovereignty ngakna bagi nambak US ta complaint tawrakhibani haire United States ti Taiwan ga unofficial over relation adu khaktamak laina bani adu moiduna su US na mathau taba law sing chin aduna Taiwan bo Canada bagi damak ta Washington dagi Taiwan da makhal maka kya gi khulai sing asi tangai fadana pidaba yada bagi khongthang lakhibani House US ki President Joe Biden ki administration makha da island asi Canada bagi damak tongan ba khongthang sing pakat ba hokre haire Taiwan handak ta nauna makhoi gi tank amasung combat vehicle gi repair tauna da spare parts sing mateng pangbina da bahara khibani maduda US government amadi contractor technicals na Taiwan gi damak logistic support sing pigani ana Pentagon dagi thajaba pirakhibani Pentagon dagi thadorok warol amada US dagi chonselaka doriba poching asida recipient vehicle sing small arms sing combat weapon system sing Logistic support items sing jauna China na bagoy da pirakpa akiba sing irai lai na ngakthok ngamba amadi thiang na ngamba khulai sing jawri loina na Pentagon defense security na bafungfa na Taiwan gi mateng pangdo na tabak taw minagani ana cherola sida phongdorakle tawunga sina Taiwan military interoperability da hena mapangal kangkadan bagal loina na United States amasung masegi mapang webas na island asida sangsilaktuna mading pangkadori maduna marum oiduna bakoy gi makhal maka kaya gi khuju khulai sing amri support system sing aduna thoidongna aruba ama island asida thogaloi haibagi thajaba pirake State Department na thadorok warol amada hauji Taiwan amadi China gi marak to warak libo wathoka sida pamdaba thodok thokpagi mong amada uba ngamdri aduga wari saduna jasina bagi mong sulaite haire adumai namak Taiwan gi defense minister na phongdorak padadi tha am asigi manungda China bade Taiwan ani ki marakta janaba amagi makada wari sadun waroisin purak ngamgani haibagi thajabadi thamlakle Tasing na bakti Chinese ki Communist Party sing ki makhoi ki military ki waiba hena pak thok chok thok lakpa tuna Taiwan da akiba pirak panamaram oiduna tangai fatana Taiwan ki mai kai da kiso masanga thok sana bagi tambak pandam da mathau ta ba khusu kulai amadi equipment sing asi naung laisin da ba ya ta bagi mongta lakhi bani aina Taiwan da ki thadorak ba cherola ba da phangdorakle Omicron gi atai strain sing gi yengna ba da BA.5 na saruk mari hena vaccine changde study United States the dominant wherever coronavirus strain wherever Omicron gi sub variant BA.5 asi COVID-19 laina ngak thukna da bagina bak da kamna riba vaccine changta bagi sangsi atai strain gi yengna ba da saruk mari heli ana journal Nature da publish taw gi study amada phangdokre study adu da masigi sub variant asina RNA vaccine resistant webigi sang asi atai Omicron gi strain sing gi yengna ba da saruk mari heli Ikan kana roida bagi pibam da tariba vaccine sing adugi manungda Pfizer gi amasung Moderna gi vaccine jawri ana media gi report amada haike Omicron BA.5 strain asi hyper contagious
yamna launaganda oiri masina patientsing hospital admit tawba amasung ICU da yonbagi sang yamna yangalagli aina Mayo Clinic report amada ke US Centers of Disease Control and Prevention ki khwadi ki noba data gi matung ina hogi ba tang mapanda loisin ki basagul forward da US da COVID-19 case ki sada humpuga manga di BA.5 na thogan bani hayo khang ki haire vaccine kapthok laba amasung booster kapthok laba mi sing yang nabada vaccine kapthok taba sing di saruk manga hena long naba yai aduga hospital da admit tawagi sang su saruk 7.5 heli amadi sibagi sang na saruk taraga mari dagi taraga manga forwa heli ana Mayo Clinic vaccine research group ki makok Gregory Polena phongthoke ACO da Iran su mafungfana member oiragane Shanghai Cooperation Organization ACO da Iran ba mapan suba member oina yaholagani Belarus membership ki damakte apply tawrakre an organization asigi secretary general Jangmin afongdokre Iran ba member oina ba fire basi mamang saida Dusan benda pangtho ki basamit lep ki bane Belarus application pisalakre an lakleba September taramanga taraga tarukda Uzbekistan da group asigi sabit meeting pangtho ka doriba adogi mang oina na Zangna Beijing da media briefing amadhai ke ACO da anuba member amaloksin bhabasi hanagi member purpurmad amaduaina yanabagi maka pole ACO gi tawfam thokpa kaya tawraba matung Iran bo mafung phaba member oina loksilagani members in Belarus ki application su loksilagani an jang hai ki Englishing ani tarit taraga tarita ACO da Pakistan amasung India admit dawkraba matung da handak group chaw thora ka doriba sina ahan mane Beijing the headquarters oiba economic amasung security bloc asida jawriba sing ase China, Russia, Kazakhstan, Kyrgyzstan, Tajikistan, Uzbekistan, India amasung Pakistan ne ACO da anuba member hapsin gadoriba asi nongsuk lebak sing military alliance NATO North Atlantic Treaty Organization pakthok chokdopa aduga chamanai abo wofam sing China ge senior diplomat wariba jang reject tawge ACO asi NATO ga yamna manade ACO di misang changba amasung third party da target tawba nate Masih mateng pina ba organization ni NATO di Cold War ge wakalon jam phamboy ba organization ni aina jang nai ge maka tarak ba atopa pauda Aam Aadmi Party na Jaswan da sawgat na fire lawkre Shiv Sena na murmur da sawgat ki badage Jaswan gi Mumbai khongchat cancel dawkre Thaji ki tara kani panda pangtho ko dawriba bhargi president Mikhal asiga mari ene ngasi Aam Aadmi Party ki political advisory committee gi mifam pangtho kre Loinena President Mikhal asida joint opposition party ki mirep Draupadi Murmu da sawgat na bawarep lawkre Amaron da Mikhal asiga mari ene president candidate wariba Jaswan Sinha na Mumbai da khongchat pangtho da Mikhal ge campaign sa dagani ana torumbadu Shiv Sena na Murmu da sawgat ki badage cancel dawkre Aam Aadmi Party ki meke dagi hakivana NDA ki president candidate Draupadi Murmu party hasne kai khumnai Adwa party asigi meke dagi joint opposition candidate Jaswan Sinha da sawgat kani Aam Aadmi Party asi nan BJP amasung nan Congress oiba party moina Punjab amasung Delhi da sarkar pari bani party asi punna MP tara lei aduga MLA na Punjab to marfu dara ni thoi Delhi da humfu ni thoi amasung Goa da ani punna chama yankai ga daruk lei aire Amarom da President Mikhal asiga mari ene da joint opposition party gi mere poriba Jaswan Sinha ngase Mumbai khongchat pangtok na Maha Vikas Agadi ki legislature singa unagani ana thorang toram bani adubo Alliance de jawriba Shiv Sena gi Uddhav Thackeray na party asina President Mikhal da Draupadi Murmu da sawlagani ana lakthoki badagi Jaswan gi khongchara to cancel tawki bane President Mikhal da Goa gi Congress ki MLA khara crossing bhol lakpa yai ana Senai da MLA manga puraga satkre Thaji ki tara kani fanda pangtho kadoriba lebakasi gi President gi Mikhal da Goa gi wana Congress MLA khara BJP gi favor da vote piraba yai abagi akiba leibadagi Congress MLA manga Senai da pokre arba Congress MLA singadu Senai ki luxury hotel amada leire Congress ki khongdang asi makoi masal gi marak da thajana darba margoina MLA khara BJP da yaukiba yai abagi akiba leire Masina maram moraga July tara kani pan ki president ki vote asida BJP ki favor da crossing vote pi ki gani abagi singna balaibana Congress MLA Sanclave Amonkar Alton de Costa Carlos Alvar Rodolfo Fernandez amasung Yuri Telemo Senai da pukre Sanclave Amonkar asi Congress legislature party ki deputy leader ni Senai da satkraba Congress MLA singa dugi marak tagi amana phangdora ki bada
Haugibirai numit ki numidang da makoi Chennai gi damak Goa thadokibani hairi aduba Goa Congress ki chief Amit Pargana di development sing asigi matang da mahak kari ma thakangde ayeng Congress amre sing koi pamifam amalai ningthau ka pan mit kari tholaga dagi haibadu yang badai iram asigi matang da mahak ki oiba comment amada pining de haujik public en mahak party officer responsibility nate kana gumbasin MLA sing adu Chennai da koromba yai haike Panbajabadi Goa ki former chief minister Digambar Kamat asi party ki lusing bas na Congress ke MLA khara BJP da divek dawna da bonai han maral sikhi bane makha tarakwa atop pauda Russia ki defense minister da mafam panu bakta lehriba unit sing da Ukraine operation sing kan khana ba order dawgre Russia na kudum challaba nongpok thangba Ukraine amasong atai territory sing da Ukraine na chatharakpa attack sing thingna ba Russia ki defense minister Sergei Shoigu na Ukraine ki mafum panabagta operate tawriba Russia ki military unit sing dama khoige operation sing adu kan khana ba order tawkre ana ngasi thang chuna bita defense ministry website ta thokpa statement amada ministry adun haige Donbas amasung atai region sing da leiriba resident sing amasung civilian structure da ke regime na chatharakpa yawa rocket amasung artillery attack sing amandana ba defense minister Shoigu na operational area panabagta leiriba group sing ki tabak sing adu hena kan kan dana ba mathau taba paktak sing pigre an statement adun haige Haugiba damit humni da yam dabada mi kontra ka taret sikraba Ukraine ki urban areas in the Russia ki force in the sathagiba attack sing adu ki khwaidagi konbada thangjunabita kha thangba city Nikopol da cell attack jathagre Danipro turenda leiba Nikopol da myu ani sokiam sung atofa ani ate akai makha nan sinduna leikre aina Ukraine emergency service sing da haige Kharkiv region ki awang nopok tangba Ukraine town to Suhib ta Russia gi attack amada nopi ama jawna mi hom seke Misi mina thok to sunakan anima aduna Ukraine gi grain export to da thingba blockade ama lokthok na ba agreement ama fangna ba gilambi da khumang sauksili ana phangdokre wari sana ba gi mai lepa wari ba targina dillama mathang zawla sai tawna ba yai aigre thariba matamadu asengba mak asengba mak oigatra hangbada senior Ukrainian official bana aikoina madu asengbo oigani asa tawe Aikoina ngamli pa makai thuna yang na changsili ana Reuters ta haike Ukraine ko chukurai sing pusilakti amasung Russia gi masage food export sing sanction sing dagi komthogi ana nok suplai bak sing dagi guarantee sing soindana ba tawnarakwa dil amada bison sing inspection sing tawwa yawraba yai Indonesia da G20 finance minister sing gi mifam amarlan asina marwai ba hiramoigre adaba ngasi thangju bita official web serol ama group aduna thokla Daba yai analikul anin haike China, India amasung South Africa jauna atai kya ka loina na G7 industrial power sing oiba maramda Russia su member amane Nagala maromda Russia na nuclear panda misal sing paisalaga thamle Ukraine gi Zaporizhia Oblast province da leiba nuclear power plant amada Russia na multiple missile system sing paisalaga thamle Masidagi makwena Nikopol city da attack tawri and Ukrainians ka pravadana report tawgre Zaporizhia nuclear power plant da weriba phibam basi jamna lure noma gi phibam sokpa hanjilagli landarakli ba yekna bana bakhoi gi khulai marwen missile system sing plan na sida thamle amasung Dnipro turel gi kwang bata leiba Nikopol city amasung akoi bada landari ana Ingro Atom National Atomic Power Generation Company gi president Petro Kotina phongdokre Nuclear plant asigi akoi bada Russian lanmi samangarom chai thotuna leire Makoina administrative building amasung station asigi changpham control tawraga leire yamna nungnang ba pokhan ba mohongda Mars thada Russian forces na thuai khraba training center amasung power unit number 1 manakta ammunition pokhayan ki haire makha tarakwa atopa Manipur gi pauda State Sarkar na Nagaland Sarkar da pau na duna Imphal Dimapur lambi da gari sing changlakpa yana da bahona biu Anil Maitai All Manipur Road Transport Drivers and Motor Workers Union ki General Secretary Maimom Anil Mitin Luchingba Driver Union ki team amana kasi Imphal Ziripam lambe National Highway 37 ki Irang thonggi husik sarkar na siyangba sagali pa mafamda haktheng na satunu yangsan gre Ana leiramba irang thonga du ising na chen thaki badagi hujik NISIDCL gi makha da leiba GRs na siyangba sagali pa adobo Yangchalladuna driver union ki secretary Maimum Anil Mitai na hai Manipur ki minister and Birenda akan bam yang changwi duna Manipur ki Maruiba lifeline oiriba NIS 37 ki irang thong asibo athoba matam ki manungda siyangpa jagat pa loiduna Ana gumda gari lanba jana da bahona riba asi thagani ngaine thong asi chaliba July tha asi ki manungda siyangpa jagat pa loisinduna gari lanba yagani habage
थाजब NSI DCL की GR से की मेकेट की फोंदोक पिरपा से की दमक थागजबग लोइदना नुंगाइप फोंदोक चरी हाइके इरंग थोंग सेंगवा जगलिब GR से की मैनेजर निरंजन चलिब जुलाई था असि की मनुंग इरंग थोंग असे सेंगवा जगत पर लोइसिंदुना गाड़ी सिंगलान बियाना दब होनागनी आबगी वफम ड्राइवर यूनियन की कंबुदा थाजब फेरके इरंग थोंग की फिबम यंगसिलुबग लोइदना मणिपुर की मरुइब लाइफलाइन अनि इम्फाल जिरिबाम लंबी अमसों इम्फाल दिमापुर लंबी द हौजिक ओइरगलिब लंबी की फिबम की मतांग पाउदम लबदुना ngasi नोंथेल इम्फाल की MJ एवेन्यू दे लेबर ड्राइवर यूनियन की ऑफिस दा पांगथोकिब पाउमी सिंखौ नवदा ऑल मणिपुर रोड ट्रांसपोर्ट ड्राइवर्स एंड मोटर वर्कर्स यूनियन की जनरल सेक्रेटरी माइमोम अनिल मितेना हाय मणिपुर की मरुइब लाइफलाइन ओइरब NH 37 द इरंग थोंगसु यादबा मसों लैंडस्लाइन जिंग कया थोकबदगी लंबी असद गाड़ी सिन पोसेसिंग पुसिलकबा यादना गाड़ी सिंग पुसिलकबा यादना गाड़ी सिंग लंबी द पंदुना लैरी अवाब फिल्म द लैरी मणिपुर की मरुइब लाइफलाइन ओइरब नेशनल हाईवे नंबर 2 इम्फाल दिमापुर लंबी दसु दिमापुर दगी खरा चांगसिलकलग लैब नागालैंड मनुंगदा लंबी यादबदगी नागालैंड मनुगी लंबी सिंग सेमजिनदब जुलाई 15 दगी लागलिबा अगस्त 15 फाव गाड़ी सिंग चटप थिंगदुना लैरे लंबी द पोजै पुब गाड़ी कया मणिपुर यौसिलप ngमदना लंबी द पंदुना लैरे नेशनल हाईवे 37 इम्फाल जिरेपम लंबी अमसों NH 2 इम्फाल दिमापुर लंबी अनिबक गाड़ी सिन पोजै पोसिलकवा यादबा सिन मणिपुर हिदाक लांगथक चाना थंगनदब पोलम सिंग जाउना दोंगबद तंगाई फदना चंगदब यादब पोलम कयादा अवाब लेरप जाय मसी असुंबखा सतरगदि मणिपुर प्रजा सिंगदा हेना अवाब मोरगने नागालैंड सरकार अगस्त 13 फाव NH 2 इम्फाल दिमापुर लंबी थिंगथिनबा हारिबासे साधारगलबदि मणिपुर पोसेसिंग निंगथिना फंगब ngमदबग लोइना मबल तांखलपगी अवाब मायोगनगने नेशनल हाईवे 37 इम्फाल जिरीपम लंबी की वनदी लैंडस्लाइड अमसुंग इरंग थोंग यादबगी प्रॉब्लम मायोगनरिबने मणिपुर प्रजा मियाम की खलग मणिपुर सरकार सेंटर की लुसिंग बजिंग तानरग नागालैंड सरकार का बाव फाउदोकनुदुना NH 2 इम्फाल दिमापुर लंबी दा पोसे पुथोक पसिन जानदबगी मतम पीदुना गाड़ी सिंग चथोक चसिन जानदब होनाबियो थौबल डिस्ट्रिक्ट इंडियन एयर फोर्स दा चंगिंग नारोल सिंगी प्री रिक्रूटमेंट चथरे इंडियन आर्म फोर्सेस दा चंगदुना नेशन सिगी सिंथानेंgai ओइरबा थौदांग लौनिंगबा हावगलगदिब नारोल सिंग दा लेरिबा स्किल अमदे कैपेबिलिटी खंदोक्तुना खांगदोक्तुना रिक्रूटमेंट रैली दा सरुक याननब पांदमदा आसाम राइफल्स की कैथेल मानबी बटालियन की मखादा लेरिबा थौफाल कंपनीना सिंधुना सही असि मे अहमदगी जथरगिबा प्री रिक्रूटमेंट ट्रेनिंग औजिकसु मखाताना जतारे ट्रेनिंग प्रोग्राम से सिनबगी मरुइब बंदमदी अखोइगी सक्ति लेरबन हारोल सिंग पुथोरक्तुना मकोइगी लैजरिबा नुंगी ओइबा स्किल अमदि टैलेंट के अदु नेशन असि कानाबा हिरम सिंदा थबक वना पाइखतनाना बदे रिक्रूटमेंट रैली असि तोंगन तोंगन ब सांगिंग कैमरम पांगतुतन मदिक साबा कैंडिडेट सिंग खानादबा थबक पाइखले थौरमसिदा ओरिएंटेशन प्रोग्राम कैंडिडेट्स न लोइना रगलिबा डॉक्यूमेंट सिंग अदु स्क्रीनिंग अमदि चेकिंग सथबा मेडिकल अमदि फिजिकल एग्जामिनेशन पांगथोकबा इंडियन आर्म फोर्सेस चंगनबगीदमत रिक्रूटमेंट प्रोसेस तंगाई फदना पांगथोक्तबा याद्रबा रिटर्न टेस्ट मतौ करमना मायुकनगनी आबगी मतंग लमजिंग लमथाकपिबा कैंडिडेट कुदिमक्ता अमम तोइना काउसिलग फाइनल रिक्रूटमेंट इंटरव्यू दा हंगलकबा याबो वांगजेंग मतौ करमना असुम ममंगतो पाखुम पीगनी आबगी मतंग दसु काउंसलिंग चथरे अरोइबदा कंटेंट सिंग असिगी मरकुइबा पाउ खरा असिबा पाउदम जरिबा मणिपुर लोकल न्यूज यूट्यूब चैनल असिदगी यंगबेरिबा पुनम पथागा जरि चैनल असिना तोमदा कानारबदी सब्सक्राइब तौबीद्रबसना सब्सक्राइब तौबीरमलोइना लाइक एंड शेयर तौबसु काबिगनु पुनमकपो अमखाना थागजरि।